Lakhipuronline puthok-saba Mars ki tang tara taruk nongmaijing numit ki Khomjinba Pao tabirase. Ahanbada maruoiba pau. Union Home Minister Amit Shahna Assam ki Dergaon-da nauna saba Lachit Borphukan Police Academy sangakre. Marfutra mga suba apokpa marup ki lamda thabung mifam Singirbon mutum lekai da loisinkre. Professor Nongmaithim Tomina Lakhitabada maike kayadagi awaba phomdoknarakle. Tripura ki choijainana tariba mitei kungang singdasu yausang mai thabagi thoram pangthoknakre. Lising aniga kuntaruk chahi ki Padma Award ki damak nomination pisinba arangdagi haukre. Amasung Meghaloi ki sununung ngaktagi oiba ching amada sanglaba surung ama thengakre. Haujik mapung oiba pau tabirase. Union Home Minister Amit Shahna ngarang Assam ki Kolhakat jila ki Dergaon-da nauna saba Lachit Borphukan Police Academy sangakre. Loinana Police Academy Housing Project ki jatra suhunkre. Thauramda wangang laduna CM Dr. Himanta Biswa Sarmana campus asida Police Medical College amasu linkan na bathorang tauri haina phongdokhi. Thauramda Kendra ki Mantri Sarbananda Sanwal su saruk jakhe. Union Home Minister Amit Shahna matungda Aizol da pangthokpa Assam Rifles Aizol dagi Jakhau sang da hongdokpagi thoram amada mahak saruk jakhe. Ngasina Kokrajhar da pangthokadaba All Boro Students Union APSU conference ki loisin thoramda mahak saruk jagani. आज ये एकेडमी 167 करोड़ के खर्चे से इसका पहला चरण बना है और जो हेमंत जी ने डिटेल आप लोगों के सामने रखी, इसके हिसाब से तीनों चरण होकर 1050 करोड़ रुपया खर्च होगा। तब ये एकेडमी पूरे भारत की सबसे अच्छी पुलिस एकेडमी बनेगी, इसमें मुझे पूरा विश्वास है। Numit nini chumna pangthokiba chahirol marfutra mga suba pokpa marup ki lamda thabung mifam Singirbon mutum lekai da Mars ki tangtara mari da luisinkre. Numit asigi ayukta phambal irapa hauduna sidaba mapungi thoni sei sakminakhi. Naurem Chorjit Luching ahan taranithoi apokpa marupna ichu firal singkhatkhe. Ayuk ki thoramda apokpa mingjanba amasung laiming lobagi thoram pangthoklaba matung ahan taranithoina phambeida leitengduna apokpa marup hauna sangi oiba apunba mifam pangthokhe. Nungthilgi aphongba mifamda Naurem Chorjit Luching ahan taranithoi apokpa marup hauna sang Gurumayim Dharmadas Sharma Deputy Director Art and Culture Government of Manipur, Thokchom Simon, Retired District and Session Judge Thopal Manipur na mathang sidna mifamgi angamba mitunglen amasung ikai khumnajaba mithungsing oina phambakta leitenglaba matungda Naurem Thawingna yakai isai thawankhe. Phambakta leitengkiba ahan taranithogi ahan singna thoromga mari lenana wafong thambikhe. Thorom loisilakpada Namirapam Buddha Chandra Social Worker Jiripamna Natki oiba thorom haudokpidana Manipur dagi Benita Sharma Pakasana amadi makhoi ki kanguna kunung isai thawal tawbidana thorom adu mapung phana loisinke.
आइगे नुसिजर मरो बोधचंद्र नामाइराकु बोधचंद्र सोशल एक्टिविस्ट इकाई खुमदबो उत्पिननबा हंगचेरी मियामना होबो कुबागमन थोगतपिगनी आयदना खंजे समलबो फिदे गमतंगना दाइ खुमदबुचेरी मियामना होबो कुबागमन खुबिगनी पेना पाइबी गदबा आई हंगचेरी नसिगी लांगदेन थिबी गदबा मियामना यामना होबो कुबागमतंग खुब यामना चमलबा कुसी खुदोलनी चनबेमा वसंगम राजेंद्र अपोको मपुसिबो करीनो आइना थीगने ना हाइरी कनानो आइना थीबो नतबा करीनो आइना थीबो मतमदा अपोको मपुसिबो करीनो का सखंगने ना हाइरी तना अपोको मपुसि थीरिबा मचा मनाय कोइसे अपोको न लोंबने अपोको न पुबने अपोको न लानगनी कायना लेबो वखलोन सिंखे अपोको न लोइना पोकबी होना तने को लेबो लेंगली पालबे तेमानो दे लेबो पुनवंशे सादगी संदगी अखोय पुनवंशे तेमानो दे लेबो पुनवंशे मपु हानी पोकबीरिने पोकबी बखोय मचा मनाय सि मरकता पाखलो सिंग चावदी ताइबंग मी सिने हाइबा ताइबंग मी अखोय सिदी मरुक नतनी अखोय मसे लोइना मरुकी अपोको मचा मनाय नि अखोय मसेनसे मरुक नतनी हाइबा मयांग सोइसनो बांगन सोइसनो पुनवंशे अखोय मरुक नतनी सिने हाइसि अखोय मरुक की वखंदे जगदबनी अदुना हाइबा मरुक खुदिमक्सिना मपु मासे करीनो हाइना थीगनी सिने हाइसि अइना थाजरिबा आइगी लाइनिंग लासोंसि ससरिबा मानब मसेल खैदे आइ पुन्ना हराव हराव तिनरगा मानदबो बइना ताथि दावनि येंबसिना सेकेंड क्लास दा लैय मतोन दा लेबा टॉप दा लेबा वन दा लेबसिना मानदब थीजना पुनमक्से थवाइगी थवाइ आक्तिनि कोना उरगा समानबनि को मसि पुनमक्से ना उरप्पा अदुगा मसि लोइनमक्से खेनबा हाइब लैते पुनमक्से अमतनि उरप्पसिना टॉप दा लेबा लाइनिंग नेना माइना हमबि मणिपुर की सगनाइरबा इबा क्रिटिक हमदी मणिपुर यूनिवर्सिटी मणिपुरी डिपार्टमेंट की प्रोफेसर नोंमाइथेम तोम्बिना मार्च की तांग 12 लेखितबदा इमा खोलना लुपसी की मयाई संगलेंदा प्रेसिडेंट डॉक्टर चिंगांगबम चंद्रकला मिफम मपोइदना मिनिट अनि लेपखतुना अवाप फोंथोखरे प्रोफेसर नोंमाइथेम तोम्बी कुमजा 1958 की मार्च की तांग 19 कैसामपाट लेमजम लेकाई इम्फाल दा पोखे मसागी चही मरफुहमदो सुखरे महाक मणिपुरी साहित्य परिषद की प्रेसिडेंट जवाहरलाल नेहरू मणिपुर डांस अकादमी की वाइस चेयरमैन सोइबिरमी महाकना लेखिदबा सि मेनकटपा ngamlaroidaba achouba mangjaba amani haina singthanakhi mahaki jumda ima khulna chatuna leikidabagi imung manunggi awabada su saruk jaminakhi awaba phongdokpada loop ki founder Dr. Rajkumar Gunachandra General Secretary Roman Mitei Joint Secretary Lairalakpam Risikanta Treasurer Sarojini Tonjam Executive Member Santani Sagolsem Bilasini amasung Patron Member Chingangbam Sangai Jaubisu saruk jakhe Nongmai Pandit haina su khangnaba saknairaba iba nainaroi nongmai them tombina haukiba Mars ki tang 12 da leikhitabada naharol khorirol silup assam Lakhipurna awa phongdokpagi thormama ngarang pangthokre khorirol gi president Thokchom Bishwana namipam poiduna pangthokiba awa phongdokpagi thorma sida imudam binod imudam Sudhir Chandra Jangkhramayum Bidit
Kontauzam Nandababu, Longzam Gopendra, Amadi, Wahangba Binoina Chingbana, Sagnairaba Iba Sigi, Matik Magun Busing Taraduna, Wanganki, Loinana, Minute Amatumina Laidana, Bahaki Tawaina, Lairam Lenda, Ingna Chikna Lairunaba, Tonizaki. Sagnairaba Iba, critic Amasung Manipuri Sahitya Parishad Impal ki President Oiramba, Amadi, Manipur University ki Potharaba Professor, Dr. Nongmaithem Tombina Laikitabada, Maladesh India ki Thoburen Ingudam Binod, Maladesh Assam ki President Professor G. Narahari Sharma Amasung, Thoburen, Naurem Nilmanina, Thamoisong Nawaba Pongdoragli, Banbajai, Professor Nongmaithem Tombi, Haukiba Mars ki Tangtara Nitoida, Masagi Mayum, Kaisampat, Laimazam Leka Impala Laikitabani, Laikitaba Matamda, Masagi Chahi, Marfuhum Dai Sukre. Tripura ki Choijaina na Tariba, Meitei Kungang Singdasu, Yausang Maithaba ki Thorom Panthok na Kre. Tripura da Gauranga Mahaprabhu ki Mapok Kumon ka Mari Lenana, Kum Amagi Yausang Maithaba ki Thorom Panthok Kre. Mars ki Tangtara Mari, Tripura ki Tongan ba District Tarukta Maruena, Vaisnop Lining Chatpa, Meitei na Taba Kungang Singda, Yausang Maithana ki. Tripura West District ki Bamutia, Rangkutia, Sesuria, Borchola, Radhanagar, Abhoynagar, Dholeswari aduga Sipahijala districta Dakabari, Golagati, Baidyadikhi, Narayan Khamar, Lal Singhmura, Khwai district ki Gaurnagar, Kalyanpur, Dholai district ki Kachainala, Panchasi aduga Unakoti district ki Kanchanbari, East district ki Dharmanagar, Jolpasana chingba Choijaina na Tariba Mitei Kungangda, Nuvidasida Yausang Maithana ki haina, Agartala dagi phangba pawasina hairi. Lising aniga kuntaruk chahigi Padma Award ki damak nomination pisinba arangdagi haukre. Matang chahigi laibak asigi ningtam numita lauthoko dapamana asigi July ki kuntrama thoida nomination pisinba aroipanabinne. Padma Vibhushan, Padma Bhushan amadi Padma Shri na chingba laibak asigi khwaidagi wanglaba Civilian Award asigi nomination ki damak Rashtriya Puraskar Portal awards.gov.in portal asida changlaga online da pisingadabane. Meghalaya ki East Khasi Hills District ki Sununung ngakta leiba ching amada sanglaba surung ama thengnakre. Lungsung khur haina mingthonba meter lising tara homdoi chatru katara nipan sangba surung asi leiba kasigi oina tara suba surungni. Hairiba surung asi haukiba February ki thada Meghalaya Adventures Association mana International Caver singa punna thijin humjinduna puthokibani. Banbayai, Laibak asigi khwaidagi sangba surungsu Meghalaya dalai hairi. Graham Liat pra haina kaupa surung asina kilometer kuntranithoi sangi hairi.
ꯆꯠꯂꯤꯕ ꯆꯍꯤ 2025 ꯑꯁꯤꯗ ꯑꯗꯣꯝꯅ म्यूचुअल फंड नत्रगा SIP दा करम्बदा सेल तुंगसिनबना हेन्ना कानबा ओइगनी हाइबगी मतंगदा ममुत ताना खंगनबगीदमक्ता लम असिदा खंग हैरबा कराम पुंसिदा महाकी मोबाइल नंबर 7896496096 नंबर असिदा WhatsApp की कुथांगदा नत्रगा कॉल तोबीदुना मितेलोंदा फ्री एडवाइस लौबिनबा खंगलगले पनबा याय सेल तुंगसिनबगी लम असिदा म्यूचुअल फंड एक्सपर्ट असि गुवाहाटी दा लेबा म्यूचुअल फंड डिस्ट्रीब्यूशन गी जनसंचय फिनसर्व कोबा फर्म अमगी को फाउंडर ने लोइनना हाइरिबा फर्म असिगा चही तरा हेना लोइनदुना लाक्लबा मिसकने. Disclaimer: Mutual fund investments are subject to market risks. Please read all scheme-related documents carefully. Energy Healing Center Rongpurda computer gi matenga anoba madi ariba anaba singbo computer gi matenga layong khangdokpuna layengba hausare computer gi matenga makal makhagi anaba singi report lokthokpuna haksangi awatpa machal kaya menkhananaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruwaina nupi gi laina sing I watpa angang khawgi laina angang oidaba nupa singi phambi sonbagi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yaragani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa I watpa gi anaba koktanaba amadi steam bath ki kudong saba lejare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsimbirabu mangjongna appointment ki damak mobile number 9395732456 number asida call tobiragna bakhanganjari. Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu. Aroibada maruwaiba pau amukhanna Union Home Minister Amit Shah na Assam gi Dergaon da nauna saba Lachit Borphukan Police Academy sangakre Marfutra mga suba apokpa maruki lamda thabung mifam singirbon nutum lekai da loisinkhre Professor Nongmaithem Tomina lekhitabada maige kayadagi awawa phongdok narakle Tripura gi choijaine na tariba mitei khungang singdasu yausang mai thabagi thoram pakthok nakhre Lisingani ga kuntaruk chahi gi Padma Award ki damak nomination pisinba arangdagi haukre amasung Meghaloi ki sununu ngaktagi oiba ching amada sanglaba surung ama thengnakre Lakhipur online YouTube channel gi pau sandok chaba Lakhipur online puthok sama matang asida loijare tara taro nongmaijing nimit ki Khomjinba Pao tabirase